Iramdam Manipur asida mahausa lairembina mamal naidraba khudol kaya aikhoi taibang mioibada khudol tambirami sing pat hingbada sangdraba yadraba polam kaya mahausa lairembina khudol oina thambiramba simakna aikhoi mioibana taibang palasida pathang puthang nain hinglaklibani Iramdam asigi singda pat kasin koya pumnamakta phurup kaya na khundari pumnamak asigi manungda topna isingi iyai delaiba singdum amagi mathakta taibang mioibana yumlingduna khundaba mafamsu yaudaba natte Akasbani Imphal pau kangbuna leptana sanduk sariba thoromgi ngasigi tangkak asida puduna lakchari Manipur ki amata ngairaba loktak iyai delairiba Karang Ethat ki mapau Manipur ki amata ngairaba loktak pat asigi masai kolda turel kayagi itin pham oiri Atopa apikpa pat masa singsu loktak pat asigi manungda sago naduna leiribani asida sunatana singtha ningai oiraba puariga sago naraklaba singdum masa kayasu loktak iyai asida mafam sana leptuna leiri hairiba sing asigi marakta taibang mioibana yumlingduna chada nauda sandoktuna khundariba iyai de leiba sing Karang Ethat asisu amani Karang Ethat ase Imphal mayoldagi moirang phauna thang lambida kilometer yankhai mari rom chatlaga kilometer amaromna isingi lambida hina chatlaga thanga bidhan sabha kendra gi manung chanba loktak mayai gi chingthak tlaiba khul amani khul asida khundari ba phurp asi maitai khaktani chawrakna mafam asida mioi lising ahum lomna khunda duna leiri chahi cha kaya gi mamangda gi haibadi Karang Ethat asi puari ga sago naraktuba lamdam amasuni Karang khul asida Karang mamang amadi Karang maning haina laikai ani thokna khaidoktuna leiri khul asigi lambi ayamba khong lambina oiri aduga leiriba yum singsu chingchepta chingyada saduna khundabani mafam asida oinam ningthaujam haujam salam amasung tongbramna chingba yumnak singna khundari Karang khul asigi nongpokta kajipat punglot amadi mayang Imphal leiri khada thang khunjau awangda sana chingdong bok amadi khuman yangbi leiri aduga nongchupta khemang pat puruk sobi phiral amadi ningthau khongna ikoi sinduna loktak iyai asida leiribani Karang Ethat karamna tholakki haibagi matangda ariba lairik loktak isai mapalda asumna phongdokli khuman ningthaugi athakpa sanga moirang ningthaugi athakpa kauren sanga loibi sing asida nongmagi koru amada kauren ani asi wainaki loibi chingkhong singya asida kauren san athakpa ani asina machi chirel anina chirak khatna yainaba sajau ani chenchinaduna waisinabagi makholdi ayengba amadi auba mipum khudingna akiba tujungba poknakhi kauren san ani gi chilen ani aduna yaisinabagi makhondu krong krang haina hauna lawba makhol aduda laibak ani gi miyamna angakpa ma oina thokle khuman gi sannadi ngamle thaudok adudagi loibi sing asigi minglenbu kauren san anina wainabada chilen mari aduna phujinnaba amadi krong krang lawba khonthok adudagi sing asigi koloi minglenbu Karang haina mingthonki asida sunatana puariga sago naraklaba moirang kangleirolgi sayon taret langlon taramatoida yauriba puriklai sana lakhabana moirang ningthau oina panma matamda thokiba hauba konugi warida mapung oiriba khuyol haubana Karang Ethat asida matam sangna lotuna leirambagi wafamsu puarida lengdana leiri yamna nungsiba amadi soifadraba mathau ama oina Karang khulgi mioi amana khul asi landuna thorom thauda mathau ama chatpa tarabadi sungsoi soidana isingi lambida chattaba iyamak yadrabani maramde khul asi maikai marimak isingna ikoi koisinduna leiribani angan mamatamda Karang khul asida laiba mioi singi maru oiba sinphamsi nga phaba asina oirammi Loktak Hydro Power Project na laktringaida Loktak Pat asida makhal makha kaya gi nga amadi ising da hauba mana masing haikak yali na singba marang kai na haurammi haujiki mirolna pakna uba phangdraba nga makhal sing ngaton khabak maitei shareng pengba tharak ngaki jong na singba marang kai na phaduna madubu yonduna khullasida leiriba mioi singi senmit lon oinarami matamduda mafam sidagi phaba nga singadu yairaga natraga atekpa oina ningthaukhong moirang amadi podon kaithenda yonarami anganba matamda Karang khul asigi oina chathok chasin gi lambi thong yamna khudong charamde
hainong mapalna lasing maru sarakpa matam haikakna kangraibi haibadi masi marang palakpa matam phairel lamta asida nungsit kanmana maram oiduna loktak ki atawba phumsing iyaida yamna yangna chansilakpana mafam ayambada phumsingna imai udaba makai hiram chatpham leitana phunjilakpa maramna hi honduna chathok chasin tawbada yamna khudong chadaba thoklammi matam asida pataba chatpada yamna wana mioi manga tara punsinduna hi thangduna hikhun hiram thiduna chaingakna phum induna awaba mayoknarami hiram phangdrabadi wana pau thaduna phum amadagi phum amada landuna mayum yongnabasu kongaini ngallingai matamda karang ithat ki akoibada pharamba nga hauramba mana masing amadi thengnarakpa awaba kayagi matangda karang mamang lekaidagi oinam tombana akasbani Imphal gi e pau kangbuda asumna phongdorakli saiki loktak phiban de leiriba jingkhong de leiriba ising athen bada nungsari mangan leibak ta phangba mafam sidi hawrpa yena sidi hekte full loin ka dana yena yeli si yamna phajana koi phunmak oihalli ada hajuki mirona khangoi matamdu da leiramba haigak si lidna bhau thamnai libagi mawong se aikoina phiban pareng akoi ba haigak haigduribe phiban pareng akoi bedo leipan takalaga ising khara chaichilaga maduda haijalaga haigak si kannana ba matam changna leinana bagi dam aikoina madugi seba du tawi yamna kuina leiraga tha tare ni pan bhawga leiraga chawiya matugi mataida haigak khon ba idana ahansing sina toramji hajiki mirona khangoi haigak long khon basne leibakta namjellaga leibak si chengang illaga haigak kholaga madudagi chamthoraga pukhalakpa haigak sigi mahausi hajiki mirona khangaro loktak project laktringaida loktak sida leiramba nga chi gi mahausi hajiki nga singsi mahauga manade loktak te leirami nga sigi makhan masingji hairagadi pingba thara chareng nga ton khabak ngayang cha nga makhan singsi hajik phangdre nga loina mutkre masigi mahausi hajik phangiba nga singsi mahausi yobu ngamte hairiba nga singsi phabagi maramsi ipa ipusingna phum tharaga ai lehot hotlaga neinang tahalaga aduda pharami nga si leirami nga singsi masadagi na so hawda hairagadi lammuk sangba sareng phai Karang Ethat asi lapna uba matamda saruk ani thokna uri nongpok amadi nongchup laije isingna khaidoktuna mahausagi khutsem oiduna leijarakli ching ani sigi karak asibu karang laifum kachin khuyol haubana yakarama mafam adubuni haujikti ching ani sigi tainapam asi anubu leisa thongatuna mafam aduda ayang leima ima panthoibigi sanglen saduna irat thauni duna leire karang khulasi khuman apokpa ibudongna konba lamdam amani khulasida khuman apokpagi sanglen lingduna kum amagi harau kumaigi thoromsu pangthokli karang ithat ka sagon nabawari amana karang laifum kachinasida khakpa pulei lomba kauba ahal oiraba hanuba amana lu thumduna nga phaduna soi charammi haibagidamak mafam asibu pulei lomba ki lufam hainasu khangnai mafam asida khakpa pulei lombana soi chaduna luthumduna nga phaba matamda nongmagi korauda mahaki lunungda thang khubom ama sangba matonsu tubat kakpa ama yauduna leiramba thengnaki mahakna thangdu bu lauthoklaga loktak iyai de langthokki nongma kalaka amuksu khakpa pulei lombana ludu kaige thorangbada amuk hanna thangdu lunungda yauramlei matamduda pulei lombana kege macha kanano khuman macha kanano moirang macha lamhen banara ahingda aigi lunungda thangmabu hapchalamliba miramba kana udringaida huran nathuptuna thangmabu hanna thanambadi masak uramlabadi khangadabani haiduna thang adubu iyai de langthokle atopa nga phaba amana uhauduna pawhangbada khakpa pulei lombana hauja anirak thangnana lunungda thang yaurombagi wafam adu tamle mathang paw sandokhiduna moirang ningthau irai purik laigi sana nakong yaurabada ningthauna mi thaduna sena halle amuk hanna thangduna lunungda sanglamle ningthausu karang laifum kachin tamna lakle luga konana thangdu ningthauda katlabada ningthauna thangdu lunungdagi paigi hek tawbada thangduna ludu mayaida khaibok kakthatuna kanduna singlon lana paiki ningthauna thangdugi mawongdu urubadagi thangduna kanduna chatkhiba mafam adubu
thangka ching haina mingauna ki haina ariba lairik loktak isai mapal da yauri amasung sinthang wari oina su leiri karang khulasida hojik phawbagi oina awangma thaki mahi loisang leitari ithat asida khundariba mioi khudingmakna iramda masigi oiba chanabi thodok kumaina singba pumnamakta khullana saruk yaba tarbadi hi tongduna kangphal yongnaba chataba yade hi na maru oiba pambai oiribani khulasigi oina atopa mafam amadagi luhonglakpabu oiro luhongkhibabu oiro thauramasi pangthokpada yamna phajaba chinglemba iramda masigi mafam ayambada pakna udaba mawongi luhongba thinbagi saktam amasu uri luhonglibi kainana ningthina leitenglaga hi khabak lakpada tongduna thinba amadi luhongbagi ningthina ke mauroba miyamna hi da tongduna pareng naina chatpada yamna phajaba mawong ama oiribani luhongma amagi aunpona singbasu achauba hi mari mangana khabak laktuna madugi mathakta wa phaiduna siamlaga polam singadubu ithat asi yaunanaba pusinba puthokpa asisu ngasi ngarangi wafam oide mamang thaktagi chanarakaba thawong amani karang khul asibu saukhat haningba amadi awat apa kaya lairiba asigi matangda karang khul asidagi oinam babuna akas bani imphal gi ipau kangbuda asumna phongdorakli koi karang jida PIC Dr. Sang ama lei Dr. Sang leibase koina tasengna bakidi akhoi taibang mioi baibase ai isada narakpagi timing je koina khangmangam damina sengna haraga de koina doctor se khoi gi day khaktana tana night day night duty to honing bagi adugumba apil apamba du leijai hojiki matam jiga yengnaruba matam dadi tasengna hiram khuding makta maikai khuding makta sukimatik sothaba hai tare school hadi mahi masing tambagi thakta khoi karang sida tasengna class 10 phawba tambagi khutong chabdu facility da hojik phawda khoi karang da leite khoi gi karang island sigi wang mada koina board tonga na tragana any hi gumba tonga koina atopada mahi masing tambagi adugumnaba khutong chadaba du hojik phawda dum mayok nari khoi karang sida mafam sida khoi thaknaba ising se tasengna water supply ama lai water supply se khoina yam kuirabagi matungda kuire khoi function toroktabase adu handak koina moina semkatana khotana function kharje tawe aduga masina perfectly full oina praja jingda yumthong khudingi natragana any mafam karang apunbada phajana isingje supply pibadi ngamde tasengna di hoi karang chi ising mayaida leiba khun amani aduna ising gi problem kaisu leite hana khalambadi adubu loktak sida leiriba ising je koina sahi chuppa tasengna pharaga lei habadi yade hoina phumje mat pham amada koina ising mayeng tarakpa ising kangpa matamsida phumje mafam amda lengdana leirani aduga ising jam chawkhlakpa matamda mana lengdana leiruba mafam dugi phumjingje amuka atopa jaga amada koina hongdokpa adi change torokpa matamda di mana lengdana kuina mafam duda leirama jaga adugi phumdo hek atopa jaga ama change toba matamda koina ising je asuki matik yamna phattaba aduga apumba adu sijinaba yadaba hakchangda ana ayek mayam ponba adugumnaba ising ama oi khulasida athu akai ana ayek thorakpa matamda lambi thong khudong chadabagi awaba kaya mayok naraklabasu hojikti motor panba achauba hina service ningthina piduna chathok chasingi lamda kharada oirabasu phagalakpa ngamlei mahoksa kaubi lairembina khudol tambirambadagi khutsemgi lambi thongna hojik phawba samjinadana leiriba tanglaba mafam karang ithat asi mahoksadagi leijaraklaba ising lambina pambai oiduna loktak iyaida leiri mahoksa lairembigi phajaba kayana mitpham hongma ngamdana leiriba mafam asibu ningthina semgatuna manipur gi phajaraba tourist spot ama ohinningbagi apambasu mafam adugi miyamgi chawraba manglanni matang asida akas bani imphal gi paukang munu puthokpa akhanaba thauram manipur gi amata ngairaba karang ithat loijare thauram asigi aiba thoksom jogendrajit news editor thauram puthokpa gin gangte AD news lanthok sakhiba Ngangom Kiran